National Cooperative Consumers Federation of India gi makhada AKOI MART POROMPAT na BHARAT rice HAINA MINGTHONBA kilogram Amada Lupa Kuntramari Khaktamak Oiba Cheng Makhal ama ngasi IMPHAL East District ki DC Khumanthem Dainana launch Toukhre POROMPAT traffic crossing manakta leiba AKOI MART ta pangthokhiba launch tawbagi thauram aduda IMPHAL East District ki SP K Megachandra CAFNPD ki Director Robertson Assem SBI POROMPAT ki Chief Manager KHB ki Amade NCCF ki AM Sasi Kumar Jhana Athoiba Mithunglen Singh oina saruk yakhe Thauram aduga mari leinana DC Khumanthem Dainana hai National Cooperative Consumers Federation of India amadi AKOI MART ani na khusamnaduna quality su leiba mamal su hongba cheng makhal ama miyamda phanghanaba honarakba asi yamna afaba khongthang amani Haujik lamdam asigi oiriba fibam asina mipum khudingmak chaitheng phangli NFSA gi cheng phangba imung singdadi khara safarabasu NFSA gi cheng phangdaba imung singdadi awaba kaya ama mayoknadaba natte maram aduna Manipur gumba state amadadi quality shu leiba mamalsu hongna cheng phanghanba haibasi yamnamak tangai fade haina mahakna makha takhe Sugumba NCCF ke khudsam naraga AKOI services and marketing solutions na mamang da khoi onion tang matam da su onion se yam home maman da phanghan bikhi na sugumba se ko public mayama mon da public mayam sing da khoi at least khangba magi pau tawa sing na diloin la ga le bikhi na sumaina sugumba se khar phajana ngasi gi press media gi khuthang da su sugumba ama hong na phangwe ya ha bi khara hena khoi gi pak sanna sandok piraga mayam da kanaba lawan ningi asida aina khanba da profit yamna hena phangbu khotbagi di natte nachade nasai haizaba da affordability and khoi healthy the nutritious oiba food mayam nu phanghanna bagi pandam da AKOI services and marketing solutions na NCCF khudsam naraga pubirakpa khoi gi Bharat rice ni asi haizaraga AKOI services marketing solutions pusu yam thagat chari hanna duga makha taba endeavor sing the su hena sugumba initiative sing ubira aga the government ki through the su khoi awareness bibiraga hena chakhat poi bibo duga miyam gi seva su phangbo biu